Ngasi fawbada India asi khwaidagi yamna military weapon nachingba asi atopa country singdagi import tauba country ama oina sakhangnaduna lakhibani. Adubu handaktagidi India da sajaba chukalaisu atopa country da export tauba hauragani. Mayam pumnamakpu world order amasung geopolitics ki oiba anauba update amada taramnoktari kari leiribage haibadu punameng tabinasi. India gi oiba defense weapon ayambana atopa country mostly Russia amasung America Israel masina chingbasidagi adumak import tawdana lakpani. Handaktasu ikuikwitingaida Russia gi S-400 missile defense system India da yorakibada ngairi. Adubu handakti ihan hanba oina India amasung Russia pundana India da sajaba Bramos cruise missile asi atopa country Philippines da export tawgadauri. India amasung Philippines Bramos missile gi deal asi $374 million da finalize tawkre. Philippines na makogi Navy damakta India dagi lawgadawriba supersonic cruise missile asi anti-ship akogi mainly warship na chingba asi counter tawnabagi damakta oiba cruise missile aduni. South China asigi jaga asida international law gi matungina country amagi manak nakpa samudragi kilometer adu country amagi oigedabani haibadugi tang adu hendokna China na South China sigi ayama saruk asi makoigini haina claim tawriba. Masigumlaba situation asi counter tawnabagidamagta Philippines na Indiadagi cruise missile lawba haibasi India gi oina yamna chawba maipakpa amani. Philippines na Indiadagi Brahmos missile asi lawnabagi deal adu finalize tawkraba matungda mafam aduda leiriba atopa ASEAN country Malaysia, Vietnam masina changba country asinasu India gi Brahmos missile asida interest hengalakli. Athuba matamda hairiba countries asisu India gi Brahmos missile asi lawba yai haiduna fongdoknari. Mafam asida leiriba countries asina makogi khulaising asi improve tawrakliba asi main oina China gi threat asi counter tawnabagidamaktani. Matam asida India amasung hairiba countries asigi marakta cooperation hengalakpa asi India amasung hairiba countries asigi diplomatic oiba relationship tasu achauba development amakhangni. Hꯧꯖꯤꯛ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯁꯤꯖꯤꯟꯅꯅꯕ ꯃꯤꯂꯤꯇꯔꯤ ꯀꯝꯕꯦꯠ ꯚꯦꯍꯤꯀꯜꯁꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯒꯤ ꯏꯝꯄꯣꯔꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯇꯧꯔꯝꯕ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯔꯒ ꯏꯟꯗꯤꯌꯥꯗ ꯑꯣꯏꯅ ꯏꯟꯗꯤꯖꯤꯅꯁꯂꯤ ꯗꯦꯕꯂꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯂꯥꯟ ꯂꯩꯔꯤ꯫ ꯃꯁꯤꯗ ꯇꯥꯇꯥ ꯀꯝꯄꯅꯤꯅ ꯍꯥꯏꯔꯤꯕ ꯚꯦꯍꯤꯀꯜꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯤꯂꯤꯇꯔꯤꯒꯤꯗꯃꯛꯇ ꯗꯦꯕꯂꯞ ꯇꯧꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯣꯛꯂꯛꯂꯤ꯫ ꯃꯊꯪꯗꯅ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ USA ꯑꯃꯁꯨꯡ ꯇꯔꯀꯤꯒꯒꯤ ꯃꯔꯛꯇ ꯗꯤꯜ ꯐꯥꯏꯅꯦꯂꯥꯏꯖ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ USAꯅ ꯀꯦꯟꯁꯦꯜ ꯇꯧꯈꯤꯕ F-35 ꯐꯥꯏꯇꯔ ꯖꯦꯠꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯑꯃꯨꯛ ꯔꯤꯖꯨꯝ ꯇꯧꯔꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯇꯔꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ F-35 ꯐꯥꯏꯇꯔ ꯖꯦꯠ ꯑꯁꯤ ꯑꯃꯦꯔꯤꯀꯥꯒꯤ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯀꯣꯝꯕꯦꯠ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯁꯤ USA ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯦꯇꯣꯒꯤ ꯑꯦꯂꯥꯏꯟꯁꯇ ꯌꯥꯎꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅꯁꯨ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯃꯈꯛꯅꯤ꯫ ꯃꯁꯤꯒꯤ ꯗꯤꯜ ꯑꯁꯤ ꯐꯥꯏꯅꯦꯂꯥꯏꯖ ꯇꯧꯔꯕ ꯃꯇꯨꯡꯗ 2019ꯗ ꯀꯤ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ S-400 ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯃꯁꯤꯒꯤ ꯗꯤꯜ ꯑꯗꯨ ꯂꯥꯛꯄꯗꯒꯤ USAꯅ ꯀꯦꯟꯁꯦꯜ ꯇꯧꯈꯤꯕꯅꯤ꯫ ꯗꯤꯜ ꯑꯁꯤꯒꯤꯗꯃꯛꯇ ꯇꯔꯀꯤꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ $1.4 billion ꯍꯥꯟꯅ ꯄꯦ ꯇꯧꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯇꯔꯀꯤꯅ ꯃꯈꯣꯏꯒꯤ ꯄꯩꯁꯥ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯐꯥꯏꯇꯔ ꯖꯦꯠ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ F-35 ꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯃꯨꯛ ꯔꯤꯖꯨꯝ ꯇꯧꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯔꯀꯤ ꯍꯧꯖꯤꯛ ꯔꯁꯤꯌꯥꯒ ꯃꯈꯣꯏꯒꯤ ꯃꯔꯤ ꯑꯁꯤꯗ ꯂꯥꯞꯊꯣꯛꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯅꯧꯕ ꯗꯤꯜ ꯀꯌꯥ ꯑꯃ ꯁꯥꯏꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯇꯔꯀꯤꯗ ꯑꯅꯧꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯄ꯭ꯂꯥꯟꯠ ꯑꯅꯤ ꯑꯃꯒꯁꯨ ꯁꯥꯅꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤꯕꯁꯨ ꯂꯩꯔꯦ꯫ ꯅꯦꯇꯣ ꯑꯦꯂꯥꯏꯟꯁꯀꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯖꯕ ꯇꯥꯔꯒꯁꯨ ꯇꯔꯀꯤ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯃꯔꯤ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯃꯛ ꯐꯒꯠꯄ ꯍꯦꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯠꯇꯗ ꯗꯤꯄꯦꯟ ꯇꯧꯗꯅ ꯕ꯭ꯂꯦꯛ ꯁꯤꯒꯤ ꯔꯤꯖꯟ ꯑꯁꯤꯗ ꯇꯔꯀꯤꯅ ꯃꯈꯣꯏꯒꯤ ꯄꯋꯥꯔ ꯑꯗꯨ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕ ꯄꯥꯝꯕ ꯑꯗꯨꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯃꯛ ꯐꯣꯡꯅ ꯎꯔꯛꯂꯤ꯫ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫